ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯆꯦ ꯇꯥꯅ ꯊꯨꯒꯥꯏꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯄꯨꯔꯤꯕ ꯀꯨꯀꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒ ꯄꯨꯟꯂꯒ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯈꯤꯕ ꯇꯥꯔꯕꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯂꯟ-ꯊꯨꯝ ꯑꯃꯗꯤ ꯊꯋꯥꯏ ꯀꯌꯥ ꯑꯗꯨꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯌꯨꯅꯤꯚꯔꯁꯦꯜ ꯃꯥꯗꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UMOꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯔꯣꯖꯤꯅꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯌꯥꯏꯂꯣꯏꯁꯪꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯒꯤ ꯃꯍꯨꯠ ꯈꯥꯏꯕꯨꯝ ꯇꯥꯔꯛꯂꯤꯕ ꯑꯁꯤ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯆꯥ ꯃꯁꯨꯁꯤꯡ ꯇꯥꯁꯤꯟꯕ ꯉꯝꯗꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯃꯄꯥꯟ ꯂꯝꯗ ꯃꯤꯑꯣꯏ ꯈꯔ ꯁꯤꯕꯗ ꯂꯃꯟ ꯈꯨꯝꯂꯕꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯗꯨꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯆꯥꯛꯈ꯭ꯔꯦ, ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯆꯍꯤ 2 ꯍꯦꯟꯅ ꯂꯩꯔꯛꯂꯕ ꯑꯁꯤ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯆꯦ ꯇꯥꯅ ꯊꯨꯒꯥꯏꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯄꯨꯔꯤꯕ ꯀꯨꯀꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯄꯥꯏꯈꯠꯂꯛꯂꯤꯕ ꯕꯤꯖꯦꯄꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯊꯧꯔꯥꯡ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯣꯏꯗꯦ꯫ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯂꯩꯈ꯭ꯔꯦ, ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯀꯔꯤ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒ ꯄꯨꯟꯂꯒ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯇꯥꯔꯕꯗꯤ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯗꯨꯅ ꯍꯥꯟꯅꯒꯨꯝ ꯁꯥꯟꯇꯤꯗ ꯂꯩꯔꯕ ꯇꯨꯡꯗ ꯌꯥꯒꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯁꯦꯝꯂꯛꯄ ꯊꯣꯛꯂꯕꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯂꯟ-ꯊꯨꯝ ꯑꯃꯗꯤ ꯊꯋꯥꯏ ꯀꯌꯥ ꯑꯗꯨꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯗꯦꯜꯂꯤ ꯆꯠꯇꯨꯅ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯑꯣꯏꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯃꯗꯤ ꯑꯣꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯚꯣꯠ ꯈꯣꯝꯂꯛꯄ ꯑꯁꯤ ꯑꯔꯨꯕ ꯑꯃꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯝꯄꯥꯛꯀꯤ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯅꯤꯡꯗꯦ, ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯂꯩꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯁꯤꯟꯕ ꯆꯪꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯆꯧꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯌꯥ ꯑꯃ ꯃꯥꯡꯅꯗꯅ ꯍꯥꯠꯅꯗꯅ ꯁꯨꯅꯗꯅ ꯇꯧꯔꯒ ꯂꯥꯛꯑꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ꯫ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕꯉꯩꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯁꯔꯀꯥꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯑꯃꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯃꯤꯕ ꯕꯤꯔꯦꯟ ꯂꯧꯊꯣꯛꯎ ꯍꯥꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯣ ꯉꯁꯤ ꯄꯤꯌꯥꯔ ꯊꯝꯃꯛꯏꯁꯤ ꯉꯁꯤ ꯊꯥ 4 ꯈꯔ ꯍꯦꯜꯂꯛꯑꯃꯅꯤ꯫ ꯑꯁꯤ ꯐꯥꯎꯕꯗ ꯁꯔꯀꯥꯔ ꯑꯃ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯗꯅ ꯂꯩꯔꯤꯉꯩꯒꯤ ꯃꯔꯛꯁꯤꯗ ꯉꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯂꯥꯟ ꯊꯦꯡꯅꯕꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯜꯍꯧꯏ, ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯗ ꯂꯥꯟ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯜꯍꯧꯏ꯫ ꯍꯧꯖꯤꯛꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯇꯤꯛ ꯆꯥꯅ ꯈꯪꯉꯕ ꯃꯊꯧꯅꯥ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯕ, ꯃꯊꯧꯅꯥ ꯂꯩꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯕ, ꯂꯨꯞ ꯃꯌꯥꯝ ꯑꯃ ꯂꯩꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯉꯥꯡꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟꯃꯛꯇ ꯌꯥꯟꯊꯠꯅꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯣꯀꯤꯅ ꯂꯥꯎꯅ ꯐꯣꯡꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯥꯎꯔꯤꯕ ꯐꯣꯡꯉꯤꯕꯁꯤꯡꯗꯣ ꯕꯤꯔꯦꯟ ꯁꯤꯟꯗꯣꯛꯈ꯭ꯔꯒꯗꯤ ꯑꯃꯅ ꯍꯦꯛꯇ ꯑꯣꯏꯔꯒꯁꯨ ꯌꯥꯔꯦ, ꯃꯈꯣꯏ ꯂꯣꯏꯅ ꯌꯥꯔꯦ ꯍꯥꯏꯔꯛꯄ꯫ ꯅꯍꯥꯟ ꯃꯈꯩ ꯑꯁꯨꯛ ꯀꯨꯏꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯂꯥꯟ ꯊꯣꯛꯂꯛꯇꯅ ꯃꯗꯨꯒꯤ ꯃꯊꯛꯇꯒꯤ ꯃꯣꯏꯒꯤ BJPꯗ ꯂꯣꯏꯅ ꯌꯥꯎꯅꯗꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯒ ꯍꯧꯖꯤꯛꯅ ꯕꯤꯔꯦꯟ ꯌꯥꯔꯛꯇ꯭ꯔꯤꯕꯒꯤ ꯃꯔꯝꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯁꯔꯀꯥꯔ ꯁꯦꯝꯃꯅꯤ ꯍꯥꯏꯅ ꯂꯥꯡꯉꯛꯏꯕ ꯑꯁꯤꯅ BJP ꯃꯅꯨꯡꯗꯒꯤ ꯃꯆꯦꯠ ꯇꯥꯔꯛꯏꯁꯦ ꯃꯁꯤꯒꯤ BJP ꯃꯅꯨꯡꯒꯤ ꯄꯣꯠꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯕꯨ ꯁꯟꯖꯥꯏꯕ ꯉꯝꯗꯕ, ꯇꯥꯁꯤꯟꯕ ꯉꯝꯗꯕ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯉꯛꯇꯕ ꯉꯝꯗꯦ꯫ ꯍꯟꯗꯛ ꯑꯥꯗ ꯃꯄꯥꯟꯗ ꯀꯥꯞꯅꯈꯤꯕ ꯃꯇꯝꯗꯗꯤ ꯄꯟꯊꯗꯅ ꯃꯥꯒꯤ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯑꯒ ꯊꯦꯡꯅꯩ꯫ ꯃꯩꯇꯩ ꯃꯌꯥꯝ ꯑꯃ ꯁꯤꯔꯛꯑꯕ, ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯕ, ꯑꯗꯒꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯤꯁꯤꯡ ꯀꯌా ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯂꯥꯜ ꯑꯁꯤꯗꯗꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯟꯅꯐꯥꯎ ꯌꯦꯡꯉꯛꯇꯕ꯫ ꯑꯗꯨꯅ ꯃꯁꯤꯁꯤꯗ BJP ꯃꯁꯦꯟꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯣ꯫ ꯑꯗꯨꯒꯨꯝꯕ ꯀꯣꯀꯤꯅ ꯍꯥꯏꯔꯛꯏꯕ ꯄꯣꯠꯇꯣ ꯀꯣꯀꯤꯕꯨ ꯁꯧꯒꯠꯄ ꯑꯗꯨꯒꯨꯝꯕ ꯂꯨꯆꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯟꯖꯥꯏꯁꯤ ꯄꯨꯔꯛꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯈꯤꯕ ꯇꯥꯕꯅꯤ, ꯆꯠꯈꯤꯕ ꯇꯥꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯇꯗꯅ ꯆꯅꯩꯅꯔꯒ ꯂꯩꯔꯝꯃꯤꯁꯤꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯣꯀꯤꯒ ꯂꯧꯇꯨꯅꯕ ꯌꯥꯎꯕ ꯃꯌꯥꯝꯗꯨꯅ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ? ꯍꯧꯖꯤꯛ ꯊꯣꯛꯄꯤꯔꯛꯑꯣ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ, ꯃꯌꯥꯝ ꯑꯃ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯎꯈꯤꯕꯗꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯣ꯫ ꯍꯌꯦꯡ ꯇꯥꯡ 4ꯗ ꯃꯣꯏ ꯁꯔꯀꯥꯔ ꯁꯦꯝꯒꯅꯤ ꯍꯥꯏꯁꯤ ꯀꯣꯀꯤꯒ ꯌꯥꯎꯔꯒ ꯁꯦꯝꯒꯗꯧꯔꯤꯅꯤ꯫ ꯃꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯦ ꯀꯔꯝꯕ ꯀꯨꯕꯨꯗꯤ ꯂꯩꯔꯤꯅꯣ? ꯅꯠꯇ꯭ꯔꯒꯅ ꯕꯤꯔꯦꯟ ꯃꯊꯟꯗ ꯂꯧꯊꯣꯛꯁꯤ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯕꯤꯔꯦꯟ ꯑꯩꯈꯣꯏ ꯄꯥꯝꯗꯦ, ꯃꯥ ꯂꯨꯆꯤꯡꯕ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯅꯤꯡꯉꯤ꯫ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯣꯀꯤꯅ ꯍꯥꯏꯔꯛꯏꯕ ꯄꯣꯠꯇꯣ ꯃꯗꯨꯗ ꯃꯩꯇꯩ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯗꯣ ꯃꯗꯨꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯕꯨ ꯁꯤꯡꯅꯕꯅꯦ ꯍꯥꯏꯕꯁꯦ ꯍꯥꯏꯗꯕ ꯉꯝꯃꯣꯏ꯫